Manipur Top Channel dagi video update tawjage ngasi ayuk phong na December gi tang kunthra da Joy Kisan CAA na article taraga mari sokhande hairaga di debate tawnasi Citizenship Amendment Act CAA amadi article tara mari gi matang da debate tawnasi haina Chief Minister na ngarang pangthokhiba thawram amada phongdokhiba adu taramna oi debate tawnasi CAA saugattabasing rally satnabada kanana hengi yengnasi haina MLA Kumaksum Joy Kisan na phongdokre Khoyathong da laiba MLA singi yumda ngasi paumi singa unabada Kumaksum Joy Kisan na haiki Citizenship Amendment Act CAA gi matangda debate tawnasi hairakliba asi yai adubu legislature singi debate tawnapa mafamdi assembly oiba maramna assembly session kaubiyo assembly da chapchana debate tawnasi Citizenship Amendment Act sawattuna ngarang khangabo maikai rally satkibagi pautari India gi tongan ba state kya da CAA gi mayokta khongjang kya sangsinma laidibani CAA sawatpa amadi sawattabasing rally satnasi maduda kanana heli haibadu yengnasi CAA gi mayokta laibasingmu laingakna phaba punbagi thawong sathaba yaningde CPI Manipur State Council gi secretary Sutin Kumar su phajinduna thambiri democracy da magi opinion phongdokna ba haibasi sakna duna laklaba amani CAA gi mayokta wangang ba amadi CAA sawattabasingmu tathina tawba afaba khongthang natte India gi tongan ba state amadi Manipur da su CAA yaningdabagi kholaw kya lairibane lamdam sigi yelhomi singi saktam kanjaningba wakhalonga loinana asigumba kholaw asi laujari CAA sawataba singbu phajin pusinbagi thawang sathaba achumba khongthang oiroi lainga asina senja thumjagi mayukta lei thabak lakhatkani haina anti corruption selna singba semba lairi corruption tawba miyoi adu phongna haige lainga na action logani hairabade miyoi singi maming phongna lakthokke lamdam sita postagi mamal tangkhalakpana miyamna hiram kayada awaba mayoknari miyamna thengnariba awaba sing asi khangba sangi state asigi sel thungi phibam chu sokchulakpagi mawong amada lairibani CAA gi rally chatlaga asigumba kya asi kokhanba hotnaribara miyamgi issue kya thaidoknaba hotnari laingakna sokhot thorangi thabak paikhatli haina lauri adubu Imphal mayol maktada sagatpa hokhiba tombi sana market ki phibam kari tauribage haina su mahakna makhatana phongdoraki haina thamjage thank you